Tangoy hai na mingthon jariba sei se September di tang manga sida release tawjagani ekhoi mayam soidana tamina si aduga lakpa yabu singsu lakpiyo support tawbiyo haidana miyamda request tawjagi koi chanupa mangan se magi punsi se ningba kairaga leiramba ningga kairaga leiramba mahasi imoga thenarpa lagi magi punsi wari kai ka koi taminare adu magi punsi wari sidi achaba matam amna mo koi taminase ningba kairaga lei la iba masina amuk ningba kairaga lei bai chinna mayam am lei koi gi seba khitang di ma su tawramba yaina to honba yaina phanganba yaina haiba wakhalonda semjariba seise akoi mayam changna support tawminasi aduga release tawgadaba numisida su yawba yaba china khudimana yawbiyo aduga tabiyo support tawbiyo haibase aina china sinda request tawjani